Manipur gi saktam kahendana thamnabagidama Communist Party of India CPI na mangzil thana thengnagani haina CPI National General Secretary D Rajana phongdokre. Naga Peace Talk na maram oiraga Manipur kaheloi haina Center na hairiba aiba warul oina pihannaba Manipur lengakna Center da takshin biu haina Manipur Democratic Alliance na phongdorakli. Amasung ngamkhaida Soglakadra haina miyamna mipainaringai cherakta miyamgi minutsinga amaga hunaduna leiba chumloi haina Sagolban MLA RK Imona phongdokre. Mayam kurumzari adom ne Grips Impact News ni aidina thingu zamna hozi pungjas fawbagi maroi pausing miyam da pizari. Manipur gi saktam kaihandana thamnabagidama Communist Party of India CPI na mangzil thana thengnagani haina CPI National General Secretary D Rajana phongdokre. Ngasi CPI Manipur State Council Sinduna Kuki in Imphal Holda Naga Peace Accord Kamari Lainana Hauzik Manipur da Oirakliba Phibam Asigi Matangda Miyamgi Mifam Ama Pangtokpada Saruk Yakiba Rajya Sabagi MP Su Oiramba D Rajana Phongdokibani Mifam aduda Mahakna Makhatana Hauzik Faubada Nakal Anigi Marakta Yanariba Wafam Singh Kari no Haibadu Kanamatana Khangdabasi Laibaktibani Wari Sabasigi Warushin Purakpada Hiram Amatada Manipur Sokpagi Mami Taraklabadi CPI na mangzil thana thengnagani haiki Thauramaduda Sarukyakiba Singna India Lengakna Manipur Kahenba Yaroi Long Live Manipur Apunbagi Saktam Kaiba Yaroi Haiba Kholau Singsu Lauki. At the cost of Manipur's territorial unity and integrity, nothing should be done in the name of Naga Accord. We want Mr. Modi and Shah, and our party will keep fighting and mobilizing the people for their justice. We are fighting for justice, and our party will do that, and we will continue to fight. So people of Manipur should be confident, and there are political forces, there are people who believe in justice, who believe in truth. They are on your side, and they will be on your side, and you will succeed to safeguard the unity, integrity of your state. Naga Accord ko apam silang matamda. Thengnabam thokpa, nainabam thokpa kaya lainab pachu. Ngasi bawdadi Modi na natraga Amit Shah na natraga RN Rabina moina kari tawdori kari tawrubage karai bawu yanarabage porsi kanam ta da haidok ta pot aduna masana tana aikoi chingnabam si lai marmadra koi Communist Party na thengna jariba Manipur gi praja na thengna ri praja gi lanne Manipur se nagi BJP gi natti Amit Shah gi natti Modi gi natti. The land belongs to the people. Naga Peace Talk na maram oiraga Manipur kaheloi haina Center na hairiba aiba warol oina pihannaba Manipur lengakna Center da takshin biu haina Manipur Democratic Alliance ki maikaidagi phongdorakli loinana MLA humpuna New Delhi da jatuna Manipur miyamna taliba dimana si phanghanaba hotna biu haina su appeal tawrakli Babu Parada laiba Shiv Sena Manipur State Unit ki office ta Paumi Singha unavada unit asigi president su oiriba MDA gi convener M Tombina phongdorakpada Naga Peace Talk na maram oiraga Manipur gi apunbagi saktamda akaiba piroi haina India lengakna hanjin haiduna laklabasu Manipur miyamna di thajaba ngamde masi India lengakna Asian IM ga English singani supna amada Bangkok Declaration lauthokuna Manipur da ceasefire extend tauna bahotnarakpagi mayokta lamdam asigi miyamna akanba khongjang changsinbada mioi 19 laikidabagi thodok aduna miyamda chingnaba phawhanbani Maramasina Miyamgi Chingnaba Asi Laitanaba Center na aiba oina pigadabani haina demand tawrakli loinana Manipur gi tourism chaukhatnaba Manipur laingakna chahi khudingi leptana pangthoktuna lakliba Sangai Festival pangtokpada lup amatana athingba pibidanabasu MDA na makhatana appeal tawrakhi Akoigi Leriba Manipur gi territorial integrity akoigi political administration miyamna chingnari bapuna amata yaugde amata yawhaloi habisi hanjan hairagasu hojik leiriba train asidadi miyamgi thajaba se chama thajaba leitabadongna miyamgi hosi kansilakpasina thon ningdaba thabak tholaktana mayhau langphok tholaktana law and order fasal laktadana madudagi akoigi leiriba akoigi miyam ase awabagi matakta awaba oidanaba thajaba yaba return insurance sama Manipur Democratic Alliance na through the state government
return insurance ma no should demand to you assembly si Manipur miyam gi mahut chilga leiba platform manina madugi warip tuna Manipur mayam gi apam badu aduni habdu phungdo kadune peace talk sida Manipur solp ya ba any warip bar sarkar lok patamda ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯂꯧꯕ ꯋꯥꯔꯦꯞꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯑꯦꯛ ꯇꯧꯕꯤꯌꯨ ꯍꯥꯟꯅ ꯇꯧꯈꯤꯕꯒꯤ ꯋꯥꯔꯦꯞꯇꯨ ꯃꯇꯨꯡꯗꯁꯨ ꯔꯤꯐꯔꯦꯟꯁ ꯂꯧꯕꯤꯌꯨ ꯍꯥꯏꯕꯗꯨꯅꯤ Naga peace talk na maram oiraga Manipur gi ngamkhai kaiba yaroi haina changsilakpa miyam gi khongjang nongma gi kansilakli ngamkhai da soklakadra haina miyam na mipainari ngai chairakta miyam gi mihut singna amaga hunaduna leiba chumloi haina Sagolbal MLA RK Imona fongdokre wafam asinga si miyam gi khongjang asigi manung channa SYDA club amadi Sagolban constituency progressive committee na sinduna moirang leirak machinda leiba ibudau khamlang bagi laibungda chathakiba cheksil mifamda fongdokibani Mifamadu da saruk yaraduna MLA Imona waroishina sina maram oiraga Manipur gi ngamkhai da natana administration da ahongba amata pirakpa yaroi haiba asi miyam gi kholauni Manipur Lane Reforms Act chana handuna state asigi chingmi tami animak chap manaba thakta thambagi matam oire haiki mahak na makha taraduna Manipur miyam gi pukningda chamamna ba pokhaliba agreement asida yauriba machak sing athuba matamda laukthok hanaba aikhoi punna hotnamina ba tangai fade Aigi amadi party gi haiba wafam thidana state asida lairiba civil society amadi MLA humphumakna amata oina punsinduna lepminaba matam oire haina mahakna fongdoki अखोई पुला पुंजमिनसी पुल्लगा खोइना पामेबो पोचे सिनी हाइबदो अखोई पांगथोकपा मा दरकार ताई वेदर अखोई गवर्नमेंट सिदा लैरिबा चुमी उजि हाइरिबा सरकार लैरिबसिना दायित्व हेना पुबिबा मा दरकार ताई यदि मोइना कोनजमिननाबा होनाबा दरकार ताई लैरिबा सेंट्रल गवर्नमेंट अखोई म्याम चंगना तक्सनमिनरगा असिदा लैरिबा अखोई एप्रीहेंशन सिंगसे अखोई पुथोकबियु अखोई ममांगदा थंबियु अखोईगा तानबियु हाना पांगथोरक्तरि मांगदा होपफुली सेंट्रल गवर्नमेंट सु अदु तौबिरकनी हाबगी थाजबसे अखोई लैरिबनी तौगदबो अखोई स्टेट की यूनिट सिंगसिना अखोई अमतोइना पुनबा दरकार ताई पुंजन मिनरा कांदनी ngasi पांगथोकदुचे अदुना डिफरेंट पॉलिटिकल पार्टी सिदसु अइगी साइडगी अपील नैना तौजनिंगिसे मसी अमगा जी ब्लेम गेम तौनबा मतम नते लेट्स ऑल कंसल्ट टुगेदर at under one platform aduga hairiba platform sida sangjan minaba daka tai Chayasigi October gi tang kuntrama thoida India government amadi nation IM anigi marakta sanakiba peace accord adu miyam da khanghalu haina khurai lamlong da cheksil mifam chathakre mefam adu kokomi gi meeting makhada Imphal East laiba club kunmanga gi apunba body Union of Social Upliftment Sinduna Cheksil Mifamadu Pamkibani Mifamadu Lamlong Kaithel Nupilup Khuragi Maira Paibi Leadership Council of Thangta UFO Khurai Amadi Khurai Dalaiba School Amadi College Kayagi Mahiroi Signa Sarukyaki Mifamadu da Manipur gi apunbagi saktam da akaiba piba yaroi Manipur gi damak aikhoi punna lepli amadi long lip Manipur thaba placard kaya ama paibaga loinana kholau kaya sulauki Cheksil mifam manungda thokhaningdaba thodok sing thoktanaba Imphal East District Police na ngakshen ki Kanna lauri martida madu manba mahu permission pangdena su mahai ceremony ka pangthu ka dogu dangai raba mangda ngasi miyamna lauriba khoigi kanagi mayokda laurino khoi naurse ai khoi bu divide in rule sanariba adu India government ki mayok amsu Manipur gi lenga ki mayok tane hajab tara madu khoina mamang di hek khoina Manipur na 1949 dagi Manipur na India de hek tin gi bu mikup dagi khoi Manipur na Manipuri miyamna laujaba mayam khulauk chingse ngasi bokda harau no moi tawbirak ba gari yawro gisin si akhoi na mo thajaningai oiribresini ngarang nan tar kuntha ga mathoida inagi bu pose inadingi mamang da khoina madu de kari content yaugadi ge haise haibi so haideba sumaina haidana lakpanina akhoi ge yam thajagdoribno home minister haibo chunu prime minister oibana haibo chunu aduga akhoi thajan ge habitar gadi in return oina sibuk de leiri hai thadok biro Naga Pisto ki Waroishil Purakpada Manipur gi apunbagi saktam kaiba yaroi haiduna konu mamangda laiba International Modernized Academy IMA gi mahiroi signa human chain semduna khongjang changsinkre
Khongjeng adu ngasi nungthil pung amarom tarakpa matamda school asigi mahairoi singna konung mamangdagi nongmaibung tamna chatliba lambida thoraktuna human chain semkibani. Khongjeng aduda mahairoi singna Manipur gi saktam kaiba yaroi long live Manipur India gi kangrup naiba thaushil yaningde. Maihorol dagi laiminaraklaba furup sing thugaina basin ganu haiba kholau kya lauki. Imfalis ki hari khagok makhong dasu laikai asigi maira paibi singna sinduna kokomi gi khongjeng asibu saugatladuna cheksil mifam phamki mifam aduda saru kya khiba singna Manipur gi saktam kaiba yaroi haiba kholau kya su lauki. Naga Peace Talki Waroshin Purakpada Lamdam Asigi Saktamda Akaiba Piba Yaroi Peace Talki Warol Miyam the Kanghalu Haiduna Zirebam District Yamnaba Miyamna District Adugi MLA Asap Udingi Yumda Thomjin Kre District Adugi Purup Kayagi Miyoi Singna Khongchat Amagaloinana Sonapurda Laiba MLA gi Yumda Thomjin Ki Miyam Singaduna MLA Adugi Mayum Yaudringaida Police na Thinki Tungda MLA Adugi Yumgi Mamangda Laiba Community Hall da Asapudin Tholaktuna Peace Talki Waroishina Manipur Soklakpa Tarabadi Miyamna Haurakpa Ihauda Mahak Masama Khongjangda Saruk Yagani Haina Miyamda Thajaba Piki Naga Peace Talki Matangda Kokomina Changsilakpa Khongjang Asibu Saugatladuna Kakching Lamkhaida Dukan Phamliba Miyamna Cheksil Mifam Phamkre Mifamadu Kakching Lamkhai Bazaar Welfare Board Amadi Joint Non-Government Voluntary Organization Kakching na Sinduna Pangthokibani Mifamaduda Sarukya Kiba Miwe Amana Paumi Singh da Phongdorakpada Naga Peace Talki Matangda Manipur Miyamna Changsiliba Khongjang Asi Khangna MLA Humpuna Thabak Tawbiyu Anisuba Juntara Nipan Ama Amuk Thorak Naba Paliba Lengak Asina Simbiganu Karigumba Lengak Asina Makhata na Miyam gi Apambagi Mayokta Thabak Tawnaba Hotnarabadi Kakching gi Miyam nasu Makhal Makha Kaya gi Khongjang Changsinaba Sem Sare Haiki Lamba Lapunba Nupi Lup na Susinduna Cheksil Mifam Phamkre Mifam aduda Manipur gi Apunba gi Saktam Kaiba Yaroi Chingmi Tami Amatani Long Live Manipur Miyam gi Kholau Ngaiduna Leiganu India gi Kanglup Naiba Thaushil Yaningde Haina Thaba Placard Kaya Sijinaki Mifam aduda Saruk Yakiba Maira Paibi Luchingbi Amana Hai Pali Balenga Kasina Manipur Miyam gi Apamba Khangna Thabak Tawbiyu Chinda Khakta Leibak Nushiba Saduna Leibiganu Madugi Mahuta Athuba Matamda Assembly gi Mifam Kaubiduna MLA Humpuna Manipur Kaidanaba Warep Lau Haiki Naga Santigi Waroishina State Asigi Apunbagi Shaktam Amadi Integrity Kaihan Bayaroi Naga Peace Talk ta Nation IM Amasung India Lengak Anina Yanakiba Waro Sing Miyam da Khanghalu Haiduna Kokomi gi Makhada Changsiliba Khongjang gi Saruk Ama Oina Ngasi Kanchipur area da Imphal Public School Amasung Temple of Learning School gi Mahiroi Singna Lambi Tangkhai Thingzinduna Amadi Human Chain Semduna Khongjang Changsinkhre Mahiroi Loop Aims Amasung School Ani Asigi Mahiroi Singna Changsinkhiba Khongjang aduda Mahiroi Singna Apunbagi Saktam Kaihan Bayaroi Long Live Manipur Haiba Kholau Sing Lauki Lonana Waroishin Purau Wakai Purakanu Assembly gi Special Session Kauduna Warep Launaba Condemn Tawi Haibana Chingba Placard Sing Paiki Khongjang aduga Mari Lenana Aims ki Vice President S Premchand Nahai Lengak na Thubada State Assembly Session Phamduna Manipur gi Chap Chaba Phirep Center da Khanghan Gadabani Nation IM Amasung India Lengak Anina Yanakiba Warol Sing Miyam da Thubada Khanghalu Center na Kanglup Furup Naiba Wakhalda Puthokpa Lamdam Asida Khundaminariba Kanglup Furup Sing ki Marakta Silliba Thawong Sing Asi Khudakta Lepkadabani Haiki 72 Kings Pan graba Manipur gi damukta integrity gi damukta karimta ngasi wau step amta lokhotaba haibse yamna laibak thibane haina koina thamjari loina na hoji kolkomi na su hana thamkiba leire yamna athu matamda assembly session kauduna akoi gi warep chapchaba integrity kaiba yaroi haiba warep lawgadabani loina na akoi gi central government da chatuna kana taksan gadabani koi ngasi saklak liba maisi Manipur government na akoi gi central government da matam sana thammakanda akoi gi central government na su siumba indigenous people sing na yamna nungai na leijaba furup kanglup kayan khunda leita duna leimineri ba suma Manipur gi integrity
integrity sokpa yaro kaigumba Manipur gi integrity solokpa taragadi Manipur da leiriba khoi gi indigenous people singna siba kidana thawai thadokpa kidana khoi gi sidagi hena akan akan ba agitation kya changjalakani haibse thamjari Manipur gi ngamkhai amasung apunbagi saktam ngakpada aiba singi thaudang haiba hiramda nongmagi oiba writers convention ama ya school da leiba Manipur Dramatic Union gi hall da pangthokre thauramadu patriotic writers forum PWF Manipur na sinduna pangthokhibani thauramadu da Manipur Sahitya Parishad Imphal gi president professor IS Kangjam Sahitya Academy New Delhi gi member general council professor Jodha Chandra Sanasam PWF Manipur gi president ya school khwairak pam amasung Sahitya Academy awardee Sarachan Thiam na chingba mioi singna presidium member oina sarukyaki Thauramaduga mari lenana keynote ki warol piraduna PWF Manipur gi general secretary Rakesh Naurem na hai convention asi mapung oina state asigi oiriba phibam asida aiba singna kari kari thaudang sing lauba yabagi haibadu khana nainana ba amasung punna khangmina nabagi pandamda pangthokpani ngasigi thauram aduda ziri yauna state asigi tongan tongan ba literary organization kuntra gani thoi henbagi mihut singna saruk yaki center ga Asian IM ga sanari ba naga pisto ki waroshin asida Manipur gi apunbagi saktam kaihan ba yaroi amadi apunbagi saktam asi thugairakpa tarabadi aiba singna thawai khubak ta haptuna thengna gani haiba yauna ngasigi writers convention aduda tongan tongan ba warep taruk sulauki Sahi lisingani henbagi puariga sakon aduna lakaba Manipur gi miyamda kera hana chathakliba thongasi yaning de utpagaloina mari leinaba United Nations ki thokuba singyauna India lenga amadi Manipur gi lenga ki luchingba singda aiba singi sabsaba pherep khangan nabigi tangai phedaba tanja adu lakle maram sina aikoi gi aiba singsu iramdam sigi ngamkhai nga abamadi apun bagi sakta nga abamada punna achat pherep amagaloina thodang yaminasi Manipur da leiriba naga singna mangzariba nagalim gi manglanda kuki singi pari puri gi lam yaushilam le haina kuki inpi Manipur gi vice president Somin Thang Dongel na phongdorakli wafam asing asi Churachandpur gi tuibong da pangthokiba paumi singa unaba amada phongdokhibani hairi mahakna makha taraduna kuki singna makhoi gi lam ngakna bagidamak jahi ahum changna British ka lanthengna khiba amadi makhoi gi pari puri gi lam singi matik chaba che changlai naga singna makhoi gi lam lokshin bagi hak leite naga singna taliba territorial council asina state asigi apun bagi shaktamda kaihan gani adubu kuki singna taliba territorial council asidi state manungda khaktani hairi Imphal West ki Langthaba Lep awang laikai da hangba Bharatiya Infra Project Limited ki office da sakhang daba singna bom ki landa chathakre thaudok adu asok apandi yahodre thaudok adu ngasi ayu pung 5 mari rom tarakpa matamda thokhibani thaudok thokpham dagi impact news na fangba pauda bom adu sakhang daba singna company asigi managing director oiriba ningombam ibochobagi yumda hangba office ki gate ta thamlambani office asigi gate takhinba CCTV camera gi footage ki matung inna bom adu helmet uppa nupa amana ngasi ayu anganba pung mari rom tarakpa matamda thamlambani hairi police tagi phangba report ki matung inna bom adu remote control sijinaduna pokhai hanba oigani hairi thaudok asigi matangda Singjamai police station na case ama laukhatuna thigatpa hokre Lona Thinkraba Lalhaulub United National Liberation Front UNLF ki chairman RK Meghen Aliai Sanaya Mangasi National Investigation Agency NIA gi kangbu amana New Delhi da pukre hairi Impact News na fangba pauda Meghen asi ayupung taramathoi khare helakpa matamda NIA gi kangbu amana phakibani pukhibani ngakpigani Mahakpu Delhi da pukhiba asida mahaki machanupa RK Chinglen amasung mahaki ukil Gunadhor ga loina ki hairi Ningsing ba yabadi Meghen asi haukiba tang mapan thangsa numita Guwahati Central Jail dagi mahaki chahi taragi fadok adugi matam tensin badagi thadorakibani UNLF ki luchingba si haukiba Englishing ani tarada Bangladesh dagi farapa matung India da puraktuna mahaki mathakta NIA na case laukhatuna jail da leirakibani
Shiv Sena na Maharashtra gi Governor Bhagat Singh Koshiyari unaduna lengak semning bagi apamba fongdokre. Shiv Sena amasung National Congress Party NCP gi luchingba lengak sembada Congress sagotkani haina warepkre. State asida BJP amasung Shiv Sena gi chungsinaba lengak semlamdaida CM gi pham chahi ani makhai painaba amadi Minister gi pham chada yankhai yenabagi wafam yanaraktabadagi ngasi fauba lengak semba ngamdana lairakibani. Impact News na phangba pauda Shiv Sena gi luchingba singna numidang pung 8 makhai taramdaida state adugi governor Koshiyari unaduna lengak sembagi matangda numit nini pibinaba haijaki hairi. Matang swaisida break ama laujage break ki matungda MIDC Enterprises na puthokpa phenyl dishwash oil perfume na chingba makhal kayagi potlam sing puthokadaba liquid deodorant production unit amang asi Takel Industrial State ta hangdokibagi pau amadi Manipur amasung malim gi tongan ba ipau sing puduna lakchige Impact News pu meeting ta dun lebiu mayam bomuka na taram nokchuri bulletin asigi makhata ba pau mayam da pizari MIDC Enterprises na puthokpa phenyl dishwash oil perfume na chingba makhal kayagi potlam sing puthokliba liquid deodorant production unit amang asi Takel Industrial State Type C18 da hangdokre High riba unit asi Art and Culture gi hanagi Commissioner retired IAS Dr. RK Nimaina hangdokibani Thauramasida wangang laduna Dr. RK Nimaina Industry ama tauba haibasi isagi iramdamdagi hauraga malim gi thak yauna hotnagadabani Industry hek haubaga malim gi thak te hekta yauhanba haibasi awabu oigani lamdam asigi oina kanagumbana industry tauba matamda market hana survey taubagi tangai fadaba lei karigumba lalol itik tauge khalabadi mangzaunana khalaga thabak taudrabadi maithiningai gi machak oigani haiki loinana thauramasida CSIR NEIST Lamfelpat ki Senior Principal Scientist Dr. Huidrom Birkumana Citronella grass amasung lemongrass thaduna makhal kayagi hidak langthak amadi yumda changba potlam sing puthoktuna isagi senda lambi tansi haina lamdamasigi miyamda apil tawki पैसाजी कहीं कोई मार्केट के साइज लिमिटेड है अगर इंडस्ट्री में तो फिर फर्स्ट कोई मार्केट सर्वे तो उसी क्वाइट इम्पोर्टेंट है और आई ने सब ये बता मुझे सरकार ने सो स्टार्टअप का मैम भी को ऐसा मार्केट सर्वे तो वेरी फ्यू आई के प्रोडक्ट से भी यून नहीं तो नहीं है ना हाई तो वेरी फ्यू नहीं खाली ये है अगर स्टार्टअप से भी Bagaimana kami isu mungkin di startup actual startup itu boom kan ya, ada ye MSME kategori ngapain, jadi startup tadi apa innovation market tu, पैसा जी कहीं ना कोई ये Loktak Pat ki fajaba yengba lakpa lamkoiba singna hundok lamba plastic bottle singna mahusagi fajabagi saktamda chawna akaiba piri Manipur gi chawtuk sapam ama oiriba Loktak Pat ki fajabada plastic bottle singi phibamna maida hamuk taiba oima ama gumna thokle masi sing asi yengluraga haina banaidana karang Khuman pokpadagi ningthauzam tiken kauba miyoi amana plastic bottle lising tara hena khomgatli asumna mahaushagi phajababu haunaruba naidana yokhatnaba hotnariba ningthauzam tiken gi mateng pangbo oina Go Clean haiba NGO ama mateng pangbaga loinana Loktak Pat kannaba kanna hotnari ningthauzam tikena hotnajariba asibu hena mai pakpa ngamnaba Manipur lengakna micheng changbiu haina Go Clean na apil taurakli loinana Loktak Pat amadi thanga karangi mahusagi phajaba asibu yokhatpada mating oinanaba lamkoiba singna plastic bottle sing mafam chana langthokpiramu hainasu Go Clean gi maikaidagi apil tauki Manipur Fire Service ki English singani tara nipan taramapan veg ki fireman chamaga kuntra mapan ngasi wasak laukre wasak laubagi thauramadu Manipur Fire Service ki headquarter da pangthokibani thauramadu da Manipur Fire Service ki director IPS Themthing Asangwa amadi Manipur Fire Service ki divisional officer L Nabachandrana mayai tangbal lauduna pangthoki thauramadu da English singani tara nipan taramapan da recruit tawkiba fireman chamaga kuntra mapan na wasak lauraba matung based
trainee fireman Mapanda Manipur Fire Service ki Director IPS Themthing Ngasangwana trophy amadi certificate yentoki Thauram asigi loshilakpada Manipur gi hauzik leiriba phibam amadi Manipur gi mafam kayada leiba fire station singda manpower watpana ngasimak fireman chamaga kuntra mapal adu magi posting mafam piraba matung ngasimak posting mafam singda join taunaba Director Themthing Ngasangwana order pikhi Nagaland gi Ningol Manipur gi Wangkhai Koijam Laikaida Mayum Palakhibi Jessica Snok Akoijamna Mrs United Nation 2019 gi Mingthol Laurakre Punjab ki Jalandharda November amadagi mapan fauba chathakhiba Mrs United Nations 2019 aduda Jessica Snok Akoijamna India represent tawduna sarukyakibani Masagi chahi kuntramathoi surabi Nagaland gi Dimapur dagi Kuchuri tribe Jessica Snok Akoijam Wangkhai Koijam Laikai da Leiba Hauzik Indian Armed Forces ki Director Oina Leiriba Akoijam Brajamani gi Loina Bini Panba Yaba Amana Jessica Snok Akoijam Haukiba September gi Tang Kungani Panda Delhi da Pangthokiba Mrs India Earth 2019 da First Runners Up Tarakhiba Tanatana Mrs Face of Northeast Amadi Mrs Popular Hairiba Coveted Title Anisu Laurakiba Laikrabani Notice Festival Fashion Show gi Manipur gi maming leraba fashion designer Maxwell Wangoijam gi collection ngasi utkre Leibak asigi koning New Delhi da chathariba Notice Festival gi manung chana ngarang Delhi gi Janpat laiba IGNCA da Notice Festival Fashion Show adu pangthokibani Fashion designer Maxwell Wangoijam gi collection sing utkiba fashion event aduda Manipur gi Saknai Rabi film actress Soma Laishramna showstopper oina sarukyaki Pangthokiba fashion event aduda Manipur dagi masak nairaba model Rakesh Nongmaithem Rohit Konthauzam amadi Marshia Sijaguru Mayumsu sarukyaki Panbayai Khanganba Hairiba Manipur gi maming lairaba fashion house asigi owner fashion designer Maxwell Wangoijamna oiribani Manipur gi Green Biotech Solution na National Entrepreneurship Award 2019 ge mana piduna ikai khumna budlakle High River Award asi haukiba November gi tang mapanda Delhi gi Pravashu Bharatiya Kendra Dr. Jose P. Rizal Mark da pangthokiba award ceremony da Skill Development and Entrepreneurship Minister Mahendranath Pandena Green Biotech Solution gi Director Gitashori Yumnam Amadi Co-Director Dr. Ashem Sundari da khutsina rakhibani Mana asi Enterprise Award track ki A2 category gi makhada Agriculture, Food Processing and Forestry da khutsina rakhibani Manipuri film ki khongchata matam sangna kathok lambi laureba pisak debina laikidabada minute ani leptuna awaba phongdokre wafamasi film forum Manipurna thadorakpa cherol amada khanghalakli cherol asina makha taraduna wangkhai angom laikai da leiba Mother of Manipur Cinema gi mingthol phangkhrabi ima laurembam pisak debina haukiba tang ahum nongmaijing numita mapuma gi leikolda hainam leinam oina tinkibada film forum Manipur gi thongmishing na imung manungi awabada saruk yari haina supalakli Maulana Abdul Kalam Azad ki mapo kumonbu ningsing duna National Education Day gi thauram ngasi Manipur University thauram aduda Finance Officer Sandhyarani ningthauzamna Chief Guest Department of ACCE ngakpigani ACEE Manipur University gi Head of Department Dr. R.K. Suresh Singna Guest of Honor amadi Dr. Maibam Chorjit Singna Function President oina sarukyaki thauram aduga mari leinana ahanba State Level Painting Competition 2019 su pangthoki Painting competition asu adu Education System Environment amadi Nation Building haiba topic ta category ahum thokna pangthokpani ahanba category da Bikram Laurembamna first ani shuba category da Martin Tongbramna first amadi ahum suba category da Vanish Kaishamna first taki
Imphal West ki khaziri da imung manung amana mamau nupi amabu tamthina otpi bagi thodokta chenaba sing maira paibigi Kuthangda Kanglaipak Communist Party People's War Group ta changjarakadabani hairakli lalhaulub asina thadorpa chirolda numit humni gi manungda changjaraktrabadi ahak pachairak piragani hairakli hauzik sanabagi pauda Manga suba Shri Shri Gopal Dev Kang Tournament ki chahi humpu suraba singhi oiba Super League Kang Tournament ki ngasi sanaki ba match asida thangmaiban kangkhut mai pakre ya school kangkhut na sinduna ngasi ya school gi kangshang da sanaki ba Kang Tournament asigi Super League ki amada thangmaiban kangkhut na han ba half ta panjil manga amadi ani shuba half ta na panjil tarani thoi punna panjil taraga mapana duga singjamai kangkhut na han ba half ta panjil nipan amasung ani shuba half ta su panjil nipan punna panjil tara taruk janba match asida Thangmaiban kangkhutna singjamai kangkhutpu panjil amada maithiba pi bangamki Manipur gi tongan ba mafam singdagi lakpa kangkhut taret na saruk yariba Super Kang League asigi hayeng sanagadaba league match amada Lakho Khongampat kangkhut amasung Bamdiar kangkhut ani lambat taunaragani Ahum Suba SIS Mani Sharma Memorial 3rd Division Football League ta The Juvenile Club Tera Ani Mai Pakre Football League asigi ngasi sanakiba ani Shubal League ta KSYC Hyang Thangna Panjil ama aduga YAC Urem Bamna Su Panjil amaga chanduna match asi draw ta kibaga loinana League tournament asigi Ahum Suba match ta The Juvenile Club Terana Sun Club Mongshangai bu yamna lakchana Panjil manga sinoda maithiba pibangamki Imphal West District Football Association ki meeting makhada chathariba league asida team tarama thoina sarukyari hayeng league asigi mari amadi manga suba match sing sanaragani hairi tournament asigi convener na thadorakpa chirol amana khanghalakpani Kuntramari Suba State Junior Boys and Girls Archery Championship ngasi su makhata na chathari Manipur Archery Association ki meeting makhada Vikas Archery Association Porompat na sinduna Imphal East ki manung chana laiba Eastern Youth Construction Association Porompat Laiba Association asigi sanabungda ngasi sanakiba 50+50 meter compound girls ki masanada VAA gi sanaroi T Sumitra na goal aduga ACE gi L Dulina na silver medal fangkibaga loinana 50+50 meter compound boys ki masanadana UAC gi RK Pirubatana amadi VAA gi O Henry Anina goal amasung silver medal amamam phangki Chathariba Archery Championship asigi ngasi sanakiba 70+70 meters recurve girls ki masanatana VAA gi sanaroi KSIs Manglim Shana amadi NSA gi Y Anupama Anina goal amadi silver medal amamam laubangam ki bagaloinana 70+70 meter recurve boys ki masanatana NSA gi AK Amarjit amadi L Nelson Anina goal amadi silver medal lauki Hayeng Nungtil Archery Championship asigi lotion bagi thauram pangthok lagani. Aroy bada bulletin asig headline samhona miyam da thamjari. Manipur gi saktam kaihandana thamna bagi dama Communist Party of India CPI na mangzil thana thengnagani haina CPI National General Secretary D Rajana Fongdokre. Naga Peace Talk Namaram Oiraga Manipur Kaheloi Haina Center na Hairibasi Aiba Warol Oina Pihanaba Manipur Lengakna Center the Dakshin Biyu Haina Manipur Democratic Alliance na Fongdorakli Amasung Namkaida Solakadra Haina Miyam na Mipainaringa Cherekta Miyam gi Mihut Singh na Amaga Hunaduna Laiba Chumloi Haina Sagolbal MLA RK Imo na Fongdokre